ꯍꯧꯈꯤꯕ ꯑꯩꯈꯣꯏ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯁꯨ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯤꯗꯔꯁꯤꯡ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯐꯕ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯌꯥꯅꯁꯨ ꯂꯩꯔꯦꯁꯨ ꯍꯥꯏꯕꯤꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅꯕꯒꯤ ꯇꯥꯝꯗ ꯒꯨꯋꯥꯍꯥꯇꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯒ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯉꯔꯥꯡꯅ ꯄꯤꯁꯇꯣꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯡꯉꯥꯟꯕꯒ ꯈꯨꯠꯂꯥꯏ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯉꯔꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯔꯨꯛꯐꯨꯡ ꯇꯥꯡꯈꯨꯟ ꯚꯤꯂꯦꯖꯇ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯈꯨꯟꯖꯥ ꯑꯅꯤ ꯃꯈꯣꯡꯅ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗ ꯁꯣꯛꯑꯦ ꯑꯃꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯆꯠꯊꯣꯛꯄ ꯉꯝꯗꯕ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯄꯦꯟꯗꯕ ꯀꯌꯥꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯨꯀꯤ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯁꯨ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕꯁꯤꯡ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯒ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯁꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯡꯗ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯐꯝ ꯂꯣꯝꯗ ꯑꯃꯨꯛ ꯅꯣꯡꯃꯩ ꯃꯇꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯤꯄꯥꯏꯕ ꯑꯀꯤ ꯇꯨꯖꯨꯡꯁꯨ ꯄꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯒꯁꯨ ꯀꯥꯞꯄꯛꯄ ꯉꯔꯥꯡꯅꯁꯨ ꯑꯃꯨꯛ ꯀꯥꯞꯄꯛꯄ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯈꯔ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯇ ꯑꯣꯟꯁꯤꯜꯂ ꯇꯧꯔꯛꯄꯁꯦ ꯑꯣꯖꯥ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡꯗꯁꯨ ꯇꯥꯗꯨꯅꯁꯨ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯅꯣꯇꯤꯁ ꯋꯤꯟꯗꯣ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯀꯣ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯑꯃꯗꯤ ꯄꯥꯜꯂꯤꯕ ꯂꯤꯗꯔꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯕꯦꯕꯥꯔ ꯇꯧꯔꯤꯁꯦ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯣ ꯅꯠꯇꯦꯕꯀꯣ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯏꯁ ꯁꯤꯝꯄꯜ ꯃꯦꯟ ꯃꯥꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯅꯤ ꯃꯥꯅ ꯄꯨꯖꯔꯤꯕ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯃꯥꯅ ꯐꯝꯃꯤꯕ ꯆꯧꯀ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯣ ꯑꯗꯨꯕꯨꯅꯤ ꯃꯤꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯩꯁꯦ ꯃꯌꯥꯝꯅ ꯑꯁꯥ ꯇꯧꯔꯤꯁꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯃꯀꯥꯟꯗ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯊꯧꯅꯥꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯐꯕ ꯆꯧꯀ꯭ꯔꯤꯗꯨ ꯁꯤꯖꯤꯟꯅꯔꯒ ꯄꯋꯥꯔꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯐꯕ ꯄꯨꯔꯛꯀꯅꯤ ꯑꯆꯨꯝꯕ ꯄꯨꯊꯣꯔꯛꯀꯅꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯦꯇꯜ ꯑꯣꯏꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯂꯥꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯦꯖ ꯑ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯑꯃ ꯑꯣꯏꯅ ꯀꯃꯦꯟ ꯄꯤꯕꯗꯤ ꯌꯥꯝ ꯂꯥꯛꯑꯦꯕ ꯀꯣ ꯑꯗꯨꯒ ꯑꯦꯖ ꯑ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯀꯥꯟꯗꯗꯤ ꯅꯥꯀꯟ ꯃꯔꯤ ꯃꯉꯥꯁꯤꯒꯤ ꯌꯥꯅꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯉꯁꯤ ꯊꯥ ꯑꯃ ꯈꯤꯇꯪ ꯍꯦꯜꯂꯞ ꯂꯥꯛꯑꯕ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯁꯤꯒꯤ ꯒ꯭ꯔꯥꯐ ꯑꯃ ꯂꯩꯅꯦꯕ ꯃꯤꯌꯥꯝꯅ ꯑꯣꯕꯖꯔቭ ꯇꯧꯕ ꯒ꯭ꯔꯥꯐ ꯑꯃ ꯂꯩꯅꯦꯕꯀꯣ ꯃꯗꯨꯒꯤ ꯒ꯭ꯔꯥꯐꯇꯨꯗ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕꯗꯨꯒ ꯇꯧꯊꯣꯔꯛꯏꯕꯗꯨꯒ ꯀꯌꯥꯝ ꯆꯥꯟꯅꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯃꯌꯥꯝꯅ ꯌꯦꯡꯗꯣꯏꯁꯦꯀꯣ ꯑꯗꯨ ꯌꯦꯡꯀꯥꯟꯗꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ CSO ꯃꯁꯦꯟꯗ ꯉꯁꯥꯏꯒꯤ ꯂꯤꯇꯥꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯇꯧꯅꯈꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯨꯀꯤꯒꯤ CSOꯒ ꯅꯥꯒꯥꯒꯤ CSOꯒ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯒ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯦ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤꯀꯣ ꯊꯣꯛꯍꯟꯗꯅ ꯂꯥꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯇꯦꯠꯃꯦꯟꯅꯤꯀꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟꯅꯤ ꯈꯦꯝꯆꯥꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯅꯠꯇꯦ ꯁꯣꯔꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯃꯦꯟꯅꯦꯕꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯗꯨꯒꯤꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯁꯥꯃꯛꯅ ꯃꯅꯤꯄꯨꯔ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤꯗ ꯁꯦꯛꯃꯥꯏ ꯂꯥꯟꯕ ꯉꯝꯗꯕꯁꯦ ꯃꯣꯏꯅ ꯄꯥꯜꯂꯤꯕ ꯒꯃꯦꯟꯁꯤ ꯃꯁꯥꯁꯨ ꯌꯥꯎꯔꯤꯅꯤ ꯄꯥꯜꯂꯤꯕ ꯒꯃꯦꯟ ꯍꯥꯏꯁꯦ ꯃꯣꯏꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯥꯃꯛꯅ ꯑꯃꯨꯛ ꯁꯦꯛꯃꯥꯏ ꯂꯥꯟꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯎꯠꯂꯒ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯑꯃꯨꯛ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯍꯥꯏꯅ ꯂꯩꯇ꯭ꯔꯤꯔꯥ ꯈꯪꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯍꯥꯟꯅ DIPRꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯕꯨ ꯌꯥꯈꯤꯗꯕ ꯒꯣꯔꯃꯦꯟꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯈꯤꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯦ ꯑꯗꯨ ꯁꯥꯟꯅꯔꯤꯉꯩ ꯃꯅꯨꯡꯗꯁꯨ ꯅꯣꯡꯃꯩꯁꯦ ꯁꯨꯝ ꯀꯥꯞꯄꯦ ꯃꯤꯁꯦ ꯁꯣꯛꯑꯦ ꯑꯗꯩ ꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯣꯀꯣꯃꯤ ꯃꯈꯥꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯈꯔꯅ ꯔꯤꯌꯦꯛ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯝ ꯑꯣꯄꯟ ꯑꯣꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯈꯥꯗ ꯒꯣꯔꯃꯦꯟ ꯂꯩꯕ ꯅꯠꯇꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯅ ꯃꯥꯏ ꯂꯤꯖꯤꯇꯤꯃꯦꯁꯤꯁꯦ ꯀꯔꯤꯗ ꯌꯦꯡꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯅ ꯀꯨꯀꯤꯒꯤ CSOꯁꯤꯡꯗꯨꯅ ꯀꯧꯕꯗꯅ ꯆꯠꯄ ꯋꯥꯔꯤ ꯁꯥꯕ ꯅꯣꯡꯃꯩꯁꯨ ꯁꯨꯝ ꯀꯥꯞꯍꯟꯕ ꯀꯣ ꯃꯍꯥꯛꯀꯤ ꯆꯧꯀ꯭ꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯥꯛꯀꯤ ꯐꯝꯃꯤꯕ ꯆꯧꯀ꯭ꯔꯤꯗꯨꯅ ꯄꯥꯏꯔꯤ ꯑꯗꯨꯗ ꯂꯩꯕ ꯚꯦꯁꯇꯦꯠ ꯄꯋꯥꯔꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯔꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯦ ꯐꯒꯠꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯀꯥꯟꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡꯗꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯊꯕꯛꯁꯦ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯗꯨꯗꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕꯤꯌꯨꯅ ꯍꯥꯏꯔꯨꯕ ꯑꯩꯈꯣꯏꯕꯨ CSO ꯃꯌꯥꯝꯕꯨꯅ ꯃꯣꯏ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯁꯤꯅꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥ ꯉꯝꯗꯦ ꯃꯁꯤ ꯋꯥꯁꯦꯀꯣ ꯑꯗ ꯍꯣꯏ ꯍꯥꯏꯕꯤꯔꯣ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯂꯤꯗꯔ ꯑꯃꯅ ꯍꯥꯏꯔꯛꯄꯅꯦꯅ ꯂꯧꯔꯒꯦ
mayam na lawrasi leader mana hayak panena manipur chief minister mana hai bane lawrasi adoi tadi maki executive power do season kanda maonda leiriba power sing do season kanda manipur da hosi kapi ba nomai ching da thoi ba problem lamgi oi ba khanari ba mayam si mayam se mai magi district authority SP sing then magi kayani ko unified command ko raga masi resolve to bangam dri se kai gino ba adu to dringai da mu delhi da chale minister mayam gi amu minister phangnaba natra phangoi hai dra natraga delhi chalaga delhi dagi akoi si operation ji toge court ken hai ro dori bra kari no tori se akoi miyam da dagi CSO sing da gyan ta da ba lei ri ko nakan ma dana CSO kambu ma bu yam honor toraga invitation ga tha dana toraga toganda chali nakan dana CSO makha da government lei na te hai nakan dana CSO mayam ga wari sanaraga resolve tona ba khone law and order gi oi ba action mayam da am ta to de ni da ai ni je aduna chinje ai hai do bu as a chief minister amoina chinje ama katang ngang biu ai na request to ni je ko appeal lai tare miyam dagi ko appeal to ni je ama katang ngang biu oi ge da ba jaga da law and order gi poto government gi mathau ni madu to biu CSO wari sana ba du di akhoi masen mayam sanari wari ko yana na ba level mayam wari sanari kari maram gi pass to graba assembly na pass to graba su revoke to gadam ni adu to gadam ni na pass to graba mayam adu gi representative sing duga government as continuity ni ai matam dana su mayam do aina recognize to mamangi matam dana to de adu na to yadan to de warep lei to do na chat pase mase as a leader oina hayeng ko na maithira kani mi na hayeng ka ni khoi gi magi hojikti kano ni na ko khoi gi social media matam ni na social media footprint mayam je chappa ka loi tham na nga ta ne ko hayeng nuai to matam ma da phat phat thagala ga madu recall to ra ganda maki mathak da leader ama oina ma matik chade haina mina proof tongna honar kaneba madugi tanja do manipur chief minister amoina pihaning de hai tare ko litan na thoi ba tawdok se hoji fawma loisan mangam de operation nam ta satha de mina hainari me am si yam chumi ado akoina as a CSO amoina yengwa tam de di akoi di pressure group ne akoi ngasi jo dum hai sini litan tawdok oigera ama oigera ko ma mahagna as a chief minister ore kanda afaba mamangi chief minister na tawba yadaba tawba ngam sing do magi cabinet sina warep lawra kanda tawaning bagi apam ne ba yam lai se ado mamangi chief minister rugo maga chap na equality cha mana bai mong da ma sodum wari sanai le amana ama sodum wari sanai somna nomai poka ta kapi ko adu ga sai su group ki representative mayam duga maga wari panan sanai le adu dadi ngasai gi manipur da deputy chief minister ani naga amadi kugi amagi piru basi kana basi kaino ado moi ani duna yadra bra operation to ja basi da adagi cabinet sina operation to ge na home de gai warep lobang am disina kai no security provide ka to ba kana ya gadra si question ne bala is ko then khoi is de da government na hanjan buffer zone laite and highway one ko sensitive zone have the leram be ga na ga je lebe to ko thoka ta ga to ko buffer zone laite hai ta di masa mak tu na dum chalaga chochanpur da chalo meeting no champur da chilo ngasi chochanpur sorry cookie zo council gi moi leader unaru do mayum do thugai ge to gana protection piri du maina chochanpur changa uno zo ba public to understand to lo ni dai hai di ko akoi di somna kan akoi praja na ya de noi ga phamina do na boiling position da sum thamba asomna kan zo akoi praja na ya de boiling position tum thamba aduga honorable chief minister khwai gi chawba head of the state amana mi gi kano third jaga amada neutral oiba jaga ga ina national media da yaure e ko neutral oiba jaga amada first time historic meeting ga yaure kari historic no sidai da kamba akoi only historic thing is that the Manipur chief minister was compromised to sit with illegal oiba organization singa those people who are demanding separate administration those people who still maintain the buffer zone ko sigum organization singa chatlaga phamina ga buffer zone lokthon masungam de nomai ka phan masungam de adoi dadi magi asai unarubagi phamina value do madu leite habni da khoi ani aduna khoina tawni khoina haijabdi kaino ai kanda akoi honorable chief minister bu karem gathai na bana chade CSO da su khara kayani ko CSO gi role su khangna haibi wa ai ba matam da ko akoi na hai se CSO mayam jina hai se maram lebe hai ni miyam gi vocal ni ko CSO su miyam gi representative ni mon executive power vested power leite hai ba wani ko adubu adumaina akoi ga government ga lang phang da chada batar gadi understanding leina dragadi masi gi effort se fruitful oi roeba sumaina thamjagi ya zadugi matang sida khoi ngarana hana se khoi gwati ju chalurga ai ngasai su mamana soi panjage gwati da chalaga pistok wari sanaru matung da adumana